ngasi health tips ki topic sidi myam akhang ahi sing share to birakpa koi ngasi share to jugadru topic asigi mamingna angang sing bu school da thaba hodringai da mama mapa sing na flu amasum covid 19 gi maramda khangadaba sing haina myam akhang ahi sing share to birakpa sigi mochimu myam da inamo khongacharaga share to juge covid 19 laichat ki kalaba saitheng marak asida flu lok thungbagi matam amuk yoksilakle anaba anima asi manaba layung sing utli masina maram oiraga nariba laina asi karambano khandokpada luna thokpa yai angang sing covid 19 amasum seasonal flu gi marakta khenaba kyam nganna khandokpa ngambage haibigi matangda researchers singna khangba horakpada ngairi children's nation hospital gi team amana satakhiba zama network open da publish tawkiba research amana covid 19 natragana flu na naba angang singi marakta hospitalization rate intensive care unit ICU da admits tawbagi sang natragana ventilator sizinabagi sang da ka hena khenaba leiti haiba khangmangam khre flu na naba miyoi singdagi covid 19 na naba miyoi singdana lehau lokhoba diarrhea oba koksikpa haksang thindokpa natragana thabak nabagi thawong thengnabagi sang henbada researchers singna angak poikhi flu naganba tha yorakpaga loinana angangi mama mapa oibisingna makhoi gi masa singda naribadu signal flura natragana covid 19 la haibak khangnaba hotnabagi sang wangkhalaklagani mama mapa oibisingna masada nariba laina adu flura natragana covid 19 la khangnaba hotnaba matamda kari yengadage haibadu makhada piri flu amadi covid 19 Center for Disease Control and Prevention CDC na handakta flu amadi COVID-19 gi khenabasingi matangda guideline phongkhre CDC na hai COVID-19 amasung flu gi virus singna miyoi amadagi miyoi amada sandokpagi mawong manai haina khanaragasu akaknaba sahi kanglup sing amadi akaknaba population singi maraktadi flu dagi COVID-19 na sandokanbagi sang yamna heli report aduna hairi madudi infection amada expose tauruba matamdagi layung ulakpa phawbada changba matam amadi virus aduna kayam kuiba phawba atopa miyoi singda sandokpa ngambage haibana singbadu flu ga covid 19 ga khenai CDC gi website ki matungina flu dagi covid 19 na yamna ka hena thuna sandokpa ngami covid 19 na haliba virus asi miyoi kaya amada yamna thuna amadi yamna laina sandokpa ngami masina maram oiraga matamgi matungina yamlaba miyoi kayagi marakta lepa leitana sandorai covid 19 na angang singda piba saitheng asi haujuk phawbagi oina sapsana haiba ngamdri haina United States ki Baylor College of Medicine da pediatrics ki associate professor Dr. Flor M Munoz Rivas na hairi makna makha taraduna hai laina laisat asina angang singda piba saitheng adu sapsana khangna bohona bada lakliban ningthamtha asina aikhoida khudong chab amadi piragani masigi maramdi social distancing amadi covid 19 laksinana bagi atopa sana kalong sing laizaragasu miyam asi ayamana mausagi punsi mahingda hanjilakli amadi laina laisat asit laksinana bagi sana kalong sing adu ngakpagi sang watnarakli handaki ningthamtha asida influenza amasum covid 19 animak paksana sandokpagi phibam ama laklagadi kari oirakadagi haiba aikhoina khangma ngamde hainasu Munoz Rivas na makhatari study edugi saruk ama oina satliba sahi asigi March 15 dagina May 15 phawbagi marakta COVID-19 gi diagnose tawkiba hospital aduda leiba patient chahumga 15 da researchers sing aduna yengsinki hairiba patient chahumga 15 adugi information adu kumza English singaniga 18 gi October amadagina kumza English singaniga kungi June 3 phawbagi marakta flu nabagi diagnose tawkiba angang lising amaga samriga aniga sangdamna duna yengki COVID-19 positive oiraga layong utaba angang singdi participants sing adugi marakta yaukidi COVID-19 positive oiba participants sing adugi manungda sada taraga teret ka point ama hospitalized tawki sada 5.7 na ICU da thamki aduga sada 3.2 amana ventilator sizinaduna layengki flu naba angang sing adugi manungdana sada
kunga 2 hospitalized tauki sada tarena ICU de admit tauki aduga sada 1.9 khakna ventilator sizinaduna layengki COVID-19 nabadagi hospitalized tokiba patient sing adugi median oiba sahina 9.7 aduga flu naba patient sing adugi median oiba sahina 4.2 oiki leihau haubana khwaidigi toina thengnaba layong oiki masigi mathangdana lokhubana oiki flu na naba angang masinga sangdamnabada COVID-19 na naba angang masingna hena leihau hauba amadi lokhubagi sang henki hainasu akhangai singna share to birai Lushilakpo oina mayamgi interest to oina ori masang tang mayamda share tawjage puning loksing oina ba minai gi minai amukhak malem pumba joy tawbagi thaurang tawriba Alexander na Bharata landana ba semsarami matamaduda mahakna halakpa matamda lainingba muni ama pobirakna ba haijarami Alexander na lainingba muni aduna kari tawgadoribano hanglami maki nupina hairei Bharat ki lainingba muni singa sidi yamna singba tamjaningai oiraba ngaktani nangna purakadoriba muni adudagi ai amadi aigi ita singna gyan lausing laugadoribani wafam adu yaraduna Alexander na mahaki nupigidamak Bharatagi muni ama soidana purakani haina wasaklami Alexander na Bharat joy toroba matungda mahaki nupigidamak muni ama punaba hotnarami adubo muni aduna yaramde Alexander yamna saure mahakna nakalda yaliba thangsang satolaga karigumba nahakna haibe indrabadi hatkani haiduna kihalami matamaduda muni aduna yamna tapna hairei phare nangna aibu hatke hairabazu hatsau tawbatabu aina haigadoriba wafam ani khaktangdi takho ahanbada naki thang aduna aibu hatpa ngamloi anisubada nahakti aigi minai ni Alexander angakpana thankrei mahakna hanglai nahakna aibu nangbu hatpa ngamloi habisi karamna hairibano moniduna khumi nahaki thangsang aduna aigi haksang asibu kakthatpa ngamba yai adubu aidi haksang asita nate thawai su lairi madudi nangna hatpa ngamloi Alexander na makatarai phare aduga nahakna aibu naki minai ni karamna hairibano monina khumi aidi aigi dhyangi mapana asawbabu laksilaba misa amani hauzik asawba aigi minaini aigi ayaba yaudana asawbana aibu laksilakpa ngamloi adubu nahakti asawbana laksilaba misa amani maramaduna nahak aigi minai oiraba asawbagi minaini hainasu moni aduna haiki hairi duga mayam ngasigi oinadi matang asaida lusinjarage amasum video asigi content singida mayamna hainingba suggestion tawningba lairagasu suna comment box tawbiramo aduga mathangi topic ta mayamna karamba topic saningba laibagi habadusu suna comment box thambiramo se lusinjarage thank you